ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯍꯜ ꯑꯃ ꯏꯇꯩꯃ ꯑꯃꯁꯤꯗ ꯐꯤꯁꯥ ꯂꯩꯔꯦ ꯃꯥꯏꯖꯪ ꯍꯪꯉꯤꯁꯤ ꯍꯥꯟꯅ ꯑꯗꯣ ꯏꯇꯩ ꯃꯤꯡ ꯑꯝꯇ ꯍꯥꯏꯔꯣꯁꯤ ꯅꯣꯡꯕ ꯃꯅꯤꯇꯥ ꯑꯗꯨ ꯐꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯁꯥꯔꯤꯁꯦ ꯁꯤ ꯐꯤꯁꯦ ꯀꯨꯏꯔꯦ ꯁꯤ ꯐꯤꯁꯦ ꯀꯔꯤ ꯀꯧꯒꯦ ꯐꯤꯁꯦ ꯃꯁꯂꯥꯏ ꯀꯧꯋꯦꯕ ꯔꯥꯅꯤꯔꯣ ꯐꯦꯜꯂꯤꯁꯦ ꯔꯥꯅꯤ ꯐꯦꯟꯕ ꯑꯗꯨ ꯀꯩꯀꯩ ꯃꯆꯨ ꯍꯥꯏꯗꯣꯏꯅꯣ ꯁꯤ ꯃꯆꯨꯁꯦ ꯁꯦꯟꯇꯔ ꯐꯦꯁ ꯑꯋꯥꯎꯕ ꯁꯦꯟꯇꯔ ꯐ꯭ꯔꯦꯁ ꯑꯋꯥꯎꯕ ꯑꯋꯥꯎꯕꯁꯤꯗ ꯑꯃꯅ ꯀꯔꯤ ꯋꯥꯎꯗꯕꯁꯨ ꯂꯩꯕ ꯍꯥꯏꯁꯦ ꯃꯄꯥꯟꯗ ꯍꯪꯒꯄꯥꯟ ꯆꯠꯄ ꯑꯗꯨ ꯁꯤꯕꯨ ꯀꯌꯥꯝ ꯁꯥꯒꯦ ꯅꯣꯡꯃꯗ ꯑꯃ ꯁꯥꯡꯉꯝꯕ꯭ꯔꯕ ꯁꯥꯕ ꯉꯝꯅꯤ ꯉꯝꯅꯤꯌꯦ ꯅꯣꯡꯃꯗ ꯑꯗꯨ ꯁꯤ ꯀꯌꯥꯃꯨꯛꯇꯤ ꯄꯤꯒꯦꯕ ꯅꯣꯡꯃꯁꯦ 1,100 ꯁꯦꯝꯃꯒ ꯐꯤ ꯑꯃꯗ ꯌꯥꯝ ꯇꯥꯡꯉꯤꯅꯦ ꯑꯗꯨꯗꯤ ꯑꯗꯨ ꯃꯤ ꯂꯧꯒꯦꯅ ꯈꯔ ꯇꯥꯕꯤ ꯈꯣꯠꯄꯤ ꯍꯥꯏꯔꯗꯤ ꯑꯗꯨꯃꯥꯏꯅ ꯑꯝ ꯇꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯇꯥꯗꯦ ꯇꯥꯗꯤꯌꯦ ꯂꯂꯣꯟꯕꯤꯅ ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯧꯏ ꯂꯂꯣꯟꯕꯤ ꯏꯁꯥꯒꯤ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯄ꯭ꯔꯥ ꯂꯧꯕ ꯂꯥꯛꯑꯦ ꯑꯗꯨ ꯐꯤꯁꯦ ꯅꯣꯡꯃꯗ ꯑꯃꯈꯛꯇ ꯁꯥꯡꯉꯝꯕ ꯑꯃꯁꯤꯐꯥꯎ ꯋꯥꯅ ꯁꯥꯔꯤꯃꯤꯗ ꯌꯥꯝ ꯀꯟꯅ ꯁꯥꯖꯜꯂꯒꯗꯤ ꯀꯌꯥꯃꯨꯛ ꯁꯥꯒꯦꯕ ꯉꯝꯗꯦ ꯑꯃꯗꯒꯤ ꯍꯦꯟꯗꯦ ꯈꯔ ꯀꯟꯅ ꯐꯝꯃꯒꯅꯦ ꯑꯃꯁꯦ ꯐꯝꯗ꯭ꯔꯗꯤ ꯇꯣꯛꯑꯦ ꯏꯊꯟꯗꯔꯣ ꯁꯥꯏꯁꯦ ꯏꯊꯟꯗꯅꯦ ꯏꯆꯥꯅꯨꯄꯤ ꯈꯔ ꯌꯥꯎꯏ ꯏꯆꯥꯅꯨꯄꯤ ꯁ꯭ꯀꯨꯜ ꯆꯠꯂꯝꯅꯤꯅ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯐꯣꯟꯁꯦ ꯀꯌꯥꯅꯣ ꯂꯩꯁꯦ ꯑꯩꯈꯣꯏ ꯀꯣꯜ 2 ꯂꯩ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯀꯣꯜ 2 ꯀꯩ ꯀꯣꯜꯅꯣ ꯂꯩꯕ ꯃꯦꯆꯤꯟ ꯀꯣꯜ ꯑꯃꯒ ꯑꯩ ꯁꯤꯒꯤꯁꯤꯒ ꯃꯦꯆꯤꯟ ꯀꯣꯜ ꯑꯗꯨꯝ ꯁꯥꯔꯒ ꯎꯠꯁꯦ ꯀꯣ ꯁꯤ ꯃꯇꯦꯛ ꯑꯃ ꯁꯥꯔꯣꯅꯦ ꯏꯇꯩꯃ ꯑꯗꯨ ꯃꯣꯏ ꯃꯁꯂꯥꯏꯕꯨꯗꯤ ꯍꯥꯏꯔꯗꯅ ꯃꯣꯏ ꯍꯛꯄ ꯈꯣꯠꯄꯁꯦ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯗꯣꯏꯅꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯦ ꯁꯤꯗꯗꯤ ꯍꯛꯄ ꯂꯩꯇꯦ ꯍꯛꯄ ꯂꯩꯇꯦꯕ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯏꯆꯝ ꯆꯝꯕ꯭ꯔꯕ ꯀꯩꯅꯣ ꯏꯆꯝ ꯆꯝꯕꯁꯦ ꯃꯣꯏ ꯂꯣꯟꯗ ꯁꯥꯗꯥ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯗꯣꯏꯅꯦ ꯃꯦꯆꯤꯟ ꯀꯣꯜꯗ ꯁꯤꯅ ꯑꯗꯨ ꯍꯛꯄ ꯁꯤꯅ ꯍꯛꯄ ꯃꯣꯏꯔꯥꯡ ꯐꯤ ꯍꯛꯄ ꯃꯣꯏꯔꯥꯡ ꯐꯤ ꯍꯛꯄ ꯁꯔꯀꯥꯔꯅ ꯍꯛꯇꯕ ꯃꯣꯏꯔꯥꯡ ꯐꯤ ꯃꯆꯤꯟ ꯐꯤꯖꯤꯟ ꯍꯛꯄ 1,000ꯒ 1,500 ꯌꯣꯜꯂꯦꯕ ꯌꯥꯝ ꯇꯥꯡꯉꯤ ꯁꯤꯗꯤ ꯅꯣꯡꯃꯗ ꯑꯃꯈꯛꯇ ꯁꯥꯕ 2 ꯁꯥꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ 1,500 ꯌꯣꯟꯕꯗ ꯐꯤ ꯑꯃꯗꯅꯦ ꯂꯨꯄꯥ ꯀꯌꯥꯅꯣꯕ ꯇꯣꯡꯗꯣꯏꯁꯦ ꯐꯤ ꯑꯃꯗ ꯑꯗꯨꯗꯤ ꯌꯥꯝ ꯇꯣꯡꯉꯤ ꯁꯥ ꯉꯝꯗꯕ ꯈꯛꯇ ꯉꯥꯏꯔꯦꯅꯦ ꯑꯗꯨꯅ ꯋꯥꯅ ꯁꯥꯏꯕ ꯅꯣꯡꯃꯗ ꯑꯃ ꯁꯥꯕ ꯐꯤ ꯈꯛꯇꯔꯣ ꯁꯥꯔꯤꯁꯦ ꯆꯥꯛ ꯏꯁꯤꯡꯗꯤ ꯑꯝꯇ ꯇꯣꯡꯗ꯭ꯔꯥ ꯍꯥꯏꯁꯦ ꯊꯣꯡꯗꯗꯤ ꯀꯩꯅꯣ ꯆꯥꯛ ꯏꯁꯤꯡꯁꯨ ꯊꯣꯡꯉꯤꯅꯦ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯌꯨꯝ ꯂꯣꯏꯅ ꯍꯣꯠꯅꯔꯤꯅꯦ ꯑꯥꯎ ꯃꯄꯥꯟꯗꯤ ꯀꯩꯅꯣ ꯃꯆꯥ 2 ꯃꯄꯥꯟ ꯑꯁꯣꯝꯗꯁꯨ ꯍꯩꯔꯦ ꯑꯣꯏ ꯌꯦꯠꯁꯨ ꯂꯣꯏ ꯍꯛꯄ ꯈꯨꯠꯁꯦ ꯌꯥꯝ ꯆꯪꯕ ꯊꯕꯛꯅꯤ ꯐꯤꯖꯤꯟꯗꯒ ꯃꯌꯥꯝ ꯍꯩꯃꯤꯗ ꯂꯩ ꯍꯩꯃꯤ ꯐꯤꯖꯤꯟꯗ ꯑꯌꯨꯝ ꯆꯪꯉꯤꯅꯤ ꯑꯗꯨꯅꯅꯤꯅꯦ ꯑꯗꯨꯅꯅꯤ ꯉꯝꯗꯦꯕ ꯑꯗꯣ 1,500 ꯄꯤꯕ 1,000 ꯆꯥꯡꯗꯤ ꯇꯣꯡꯉꯦꯕ 1,000 ꯇꯣꯡꯉꯁꯨ ꯊꯥ ꯑꯃꯗ ꯀꯩꯁꯨ ꯐꯤ ꯑꯃꯃꯝ ꯅꯨꯃꯤꯠ 30ꯗ ꯁꯥꯕꯗꯤ ꯋꯥꯔꯝꯒꯅꯤꯗ ꯁꯥꯕ ꯋꯥꯏꯑꯦ ꯍꯧꯔꯤꯉꯩ ꯆꯥꯔꯤꯉꯩꯗ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯦ ꯆꯥꯛꯄꯗ ꯌꯥꯝ ꯋꯥꯏꯑꯦ ꯂꯪꯁꯦ ꯆꯥꯛꯄꯗ ꯌꯥꯝ ꯋꯥꯏꯑꯦꯕ ꯐꯔꯦ ꯏꯇꯩꯃ ꯑꯃꯃꯨꯛ ꯎꯅꯔꯦ ꯁꯥꯔꯣ ꯑꯗꯨꯒ ꯑꯣꯔꯗꯔꯗꯤ ꯌꯥꯝ ꯂꯥꯛꯄꯤꯒꯁꯨ ꯑꯣꯔꯗꯔ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯂꯂꯣꯟꯕꯤꯅ ꯑꯗꯨꯗꯤ ꯑꯁꯤꯒꯤ ꯂꯂꯣꯟꯕꯤ ꯀꯥꯡꯕꯨꯗ ꯊꯥꯖꯅꯤ ꯊꯝꯃꯣ ꯏꯇꯩꯃ ꯑꯃꯃꯨꯛ ꯅꯝꯒꯦ ꯏꯇꯩꯃ ꯑꯃꯁꯦ ꯃꯥꯁꯨ ꯐꯤꯁꯤ ꯐꯖꯅ ꯁꯥꯕ ꯀꯟ ꯐꯥꯔꯁꯅꯦ ꯉꯁꯥꯏ ꯂꯩꯀꯥꯏꯗ ꯅꯝꯕꯔ 1 ꯐꯤ ꯁꯥꯕ ꯀꯟꯕꯗ ꯔꯦꯀꯣꯔꯗꯇ ꯂꯩꯔꯤꯁꯦ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯏꯇꯩꯃ ꯈꯨꯟꯗꯣꯡꯕꯝ ꯄ꯭ꯔꯣꯃꯤꯂꯥ ꯐꯤꯁꯦ ꯀꯔꯤ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯕ꯭ꯔꯣ ꯁꯨꯝ ꯏꯇꯩꯃ ꯅꯤꯇꯥꯒ ꯁꯤꯁꯨ ꯁꯤ ꯃꯄꯥꯟꯁꯤꯁꯨ ꯌꯦꯜꯂꯣ ꯍꯪꯒꯄꯥꯟꯅꯤ ꯁꯤꯁꯨ ꯁꯤ ꯃꯆꯨ ꯆꯞ ꯃꯥꯟꯅꯕ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯕ ꯁꯤ ꯐꯤꯁꯦ ꯅꯥꯇꯜꯂꯕ ꯃꯁꯂꯥ ꯐꯤꯁꯦ ꯏꯇꯩꯃ ꯅꯤꯇꯥꯒ ꯆꯞ ꯃꯥꯟꯅꯩꯕ ꯃꯆꯨꯁꯨ ꯃꯥꯟꯅꯩꯕ ꯃꯆꯨꯁꯤ ꯀꯩ ꯃꯆꯨ ꯍꯥꯏꯗꯣꯏꯅꯣ ꯃꯀꯨ ꯑꯋꯥꯎꯕꯗꯣ ꯁꯤꯁꯦ ꯀꯔꯤ ꯈꯣꯡꯗ꯭ꯔꯨꯝ ꯃꯀꯨ ꯑꯋꯥꯎꯕ ꯃꯄꯥꯟ ꯆꯞ ꯃꯥꯟꯅꯕꯀꯣ ꯑꯗꯨ ꯁꯤ ꯆꯞ ꯃꯥꯟꯅ ꯃꯃꯜ ꯆꯞ ꯃꯥꯟꯅꯕ꯭ꯔꯣ ꯏꯇꯩꯃ ꯅꯤꯇꯥꯒ ꯃꯟꯖꯦ ꯁꯤꯅ ꯃꯁꯂꯥ ꯐꯦꯜꯂꯤꯅ 1,550 1,000 ꯑꯗꯨꯃꯥꯏꯅ ꯔꯥꯅꯤ ꯐꯦꯜꯂꯒ 1,000ꯒ 300 ꯔꯥꯅꯤ ꯐꯦꯜꯂꯒꯅ 1,000 ꯑꯗꯥꯏꯐꯥꯎ ꯂꯩꯌꯦꯕ ꯁꯤꯅ ꯃꯁꯂꯥꯏ ꯑꯗꯨꯝ ꯐꯦꯟꯕ ꯁꯤꯁꯦ ꯁꯥꯕꯗꯤ ꯀꯌꯥꯝ ꯉꯝꯒꯦꯕ ꯅꯣꯡꯃꯗ
Noongmada adum pamilya yan. Kaya ngameba ama de dum sabung ngameba Yan na yung pamilya. Hirap ni Jelaju. Ang hanggang noongdama. ani fe ama gi sang de dum ngameba pi kak taro sa je no mu dai ja ate te je pi kak taro sa je Ito sabay sino yung pangarin ni. Uy na nga mubigo na rin eh. adugo Siya makari. adu mara ma sa sa ne ba Nga magsasabi. ngasi gi kya tang khai sa jala ba sa Siya makari. sa jala ite ma ma hangu ge matang ati yang sa ini hauzik kai bani am makada ma shi makasa ini hauzik ka kopi ni mapan mas lele mapan Lain kata itu tangzing kata mora ayo ayo tahu mana Sele sidena khoge dada amaga abo amaga phi saminari hoje danda khoge marang phi pijin akwa haide na choite ma aslai na khoge marang phi pijin hakwa jam ting sto sa hakpi ne marang phi mana ajala khoga mana sa haksan bine Isaminari ba mabok sila re isaminari berapa mabok ang mga pin kami na ba ni maslay pinis na kana sajalo da kogi avatar sabo da ni se sa kogi manipur avatar ge da ni da hai tar hone ne Hi. sajalo